ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯙꯅꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯁꯣ ꯇꯤꯚꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤल्म अपडेट एपिसोड 4 ngasi amuk puduna lakchare ngasi episode 4 asda karamba film no habdo akoi mayam punna mageng minarase Laisang hai horror movie asida akoi cast crew adagi artist yam yame ngasi se ado unaba akoi plug unaba ngamgadra ngamoidra di khangdi ado ngamnabadi hona jarak lairembi male chinglem bi ngasi se thank you ado chinglem bi goina di si se ahan ba film moi ni ka web series ahan boy de ni yam phajana su ek to yam phajai hai thank you hangai reels so ba matam daga ngasi acting oina director ro ko se yam tina phajai ado maina ngasai ngai ado artist na jum haira me namingai matam da bagumba yawe adagi true story so ibne true story se si gi story se kana na phanga koi din haibadi true story haibase hoi kitang di base kitang di oi adubu story se oina ibadi pura haidi sem haiji khara semdok senjin tawraga tawba pot ne ba pura true ne haibadi yade ba ko ada kitang haibadi jagoi nungoi gi ga hapa kholaga tawri se adum true di nate adum se se khara semtoga oi ba pot oi doine aduga wari se kana tara kanda wari se haibadi hojiki keno se hojiki wari pot se thengnare khoida thengnara kanda chichena dum sigi wari sida haidi adum tawraga haidare ne adum tammaga adai sidaisa kana dum thijallaga mana dum wari se ijaba oidoine adumaina adumaina hoi ado masi sumaina khangde hek yengbudu ju poster se kadang yeng amatam da tukla adum yawe hoi thank you sagi namingai manu sida ne sa sida ahan bagi sindo ki bagi yamna kana to sindo hoi sa sida kai phaugi ge hoi ai wona phawbaje haibadi kokta loin ka khatlaga haibadi ek to toba matamda pot to emotion do yau khreba adu I kok to loin ka khat kanda pot to loirak pakanda ai wonda kuwang kaino ma chat khibai type to wang lawdo adu maina dum adugumba mayam phawe yam mal ha bai khangbaga do na khangbaga do ku zapara khangine ba tor ko matamda das akoina adum thengna matamda khangba matamda ashi ma ma khangjanna ba man do thank you yam phajai adu tungi pusida ji hena sidagi hena mayam mai pa ko acho project to kumba ngamba hena mai pa ko phajaba mayam oiro oizarage aina haitrasu haibadi ai yam haijabana chade doisu aina khara tawjabadu da mayam na penbiyo haina isu haijari amadi yengbiriba viewers pungna makpu khurumjari adu ngasi lairembi malhalai se kana gi makeup no ngasi lairembi malhalai se tom porompat na aigi adum kebi ba da amalaye mana kebirak pane adumai makeup su yam pamjay mana malhan bane ai tare aduga costume sina tha jajare pungna chiche makha tha jajare pungna pe cham khak lai bane che tha jana sembirak pane ado yam pamjare ai yam phajai ngasi thank you ko Miss Otebi ga ngai tang wari sanabi bagi ko thank you so much Miss Otebi ai khoi gi iramdam kanglai pak manipur sida yamna haito ising thoreba makhal kaya gi mi yamna yesi gi marak sida manipur gi oina adum khangnaraba youtuber and magician hai tare ko kana no yeng winner se sona kanda akas widrom mangoni magic ama su yeng dini ko khoi haja ado akas ngasi gi film se kamai to gi ge film se am thi nungai ko haidi aisu kida sinamani housing gi besangi eba ko ada season 2 loi debi da seno hello shan gi jam tiena ko yam cha adu se du jam phajane na khale ado wari ja paksa haroi ge haidi khangye na gi baram se loina khanga ga le ni na magic ha sam tang tok tho ma ya ado aidi magician na ko akoi khulai je ka hai ko da bana isai sa mina guitar lum tha da be ba ukulele tha da bani ba ma tha aisu ka tha the ba ko ha pu sa le ba ko ado si smai tau ge ba ai sai pa ge ko si shuffle tau biu ne na de to san biu ba to san biu ai na ko ai na sequence to khang na bani ko normal ka tu ne ba do kitang ni saw bani ko sina ya re ado si ma pa biu itu tu juga left and right pa biro ka adu left pa so si se adu ga right ku tu no ka ini jaga hana ku do mi to ka si mi am nei ko sa to sha ti to ke ka si ini jaga ku do mi am ei so ba am ei ta si so ba si pa yo ne pa yo yeng ba ji ko聪明些嘞吧，来这个小问都给个，给买到了么吧？能行我了吧？应该吧？那都买打出了吧？这个，其实爱应这个，我给不个，爱没打不成应我不个，爱还给吧，米得给雷趴的人他不可能不个，爱的米呢我都为的我到给我到给米得雷趴也不个，应我个。
ตัวผ่านตัวกี่ทำวะช่วยก็ตัวกี่ทำวะโอเคมาเมียต้องนี่บอกต้องมาตั้งซาเลย Thank you ไอ้นายมันจะ request ตัวแล้วตัวมีรักว่ากี่ thank you Thank you welcome ก่อนคุณกันไปอ่าน야라? Hoi, mama se konjel suya de hai do mama se me amna suya na khangna ra ba mama pa thai bi ka mama gi ming do ama do kai ha ba am thai bi ไอ้เมียเนื้อขังเนื้อนะไอ้คนคิดตั้งง่ายเก็บาเลยวินี้แม่เอาหนุ่มชีกันปีบีแบบนี้ก็อะดูก็ไอ้เกี้ยเสียงแบบมิงนะเมียมาตั้งจับเมียมา do mama se ko na thina ba tam da dum di phat ta bi ro dum lo we ko ai ngona thi lam tang chei ba gi kai nom ta to ro อะดูเต้าระสิระ tang โอ้โหอะดูไก่นมตั้งเดี๋ยวกิเกไอ้คนจะน้อยเตะฮิตาสารีทรีทเมนต์เต้าจริกก็อะดูตาบีแบบปุ่นน้ำมันสุงัดปิวอะดูยามนั่งงานเจนิงแบบยามนี่ติ้งเต้าเจนิงแบบนุปีนี่อะดูบูไอ้คิดตั้งไอ้คนจะน้ำมันมัวคิดตั้งหลักก็อะดูไอ้ยุสกินชีระไปสานุปีสิเอาตั้งพูดที่พูดรอยใส่เทคแกก็ tang sei ro ชีนั่งชีอิมงนุปีเนี่ยขัลสิกว่านั่งทับมาการีมาภาษาเต้าจริจากทั้งกิการีเต้าวัสดุไอ้เช่ทับก็สัตว์อุปถัมภ์กิเกะก็เลยน่าสงสารก็อิสัยกังงังรับเต้าระหันจะเลยนั่งอุยนั่งทับเต้าระมีโตนาราที่สุดเล็กๆเตะอิสานุปาสนัตนัทับตั้มจัลลีตัวมาเสียไอ้การีหายสิเกะขัลก็ไปอิสมารมอยอินเนี่ยอิสสากระทวงนั่นงอเรตนะคนมาชิงชีนี่มาเสียไอ้คนแต่มาชิงสิฮักเกก็เฮ้ไก่หน้านั่งตัวอยู่ไก่หน้าฮะอิสเต้าเส้นน่ะเรตนะงอเรตนะคนไก่หน้านั่งตัวอยู่ตัวฮะกันนะพิเศษเองตัวอยู่โน่ทุโลนักขุดจ่าเต้ไอ้นักขุดจ่าเต้มาชิงชีนี่มาเสียทุโลเลยเฮ้นั่งนักขุดจ่าเต้เนี่ยข้างอ่ะ thank you ya di na ma le do mama kum ba asing ba da du mai na lai ram ta ga di ไอ้ที่ยังช่อง ado asing ba da ga du mai na ga to ba ya นัดที่ไอ้ที่เนี่ยเรียนไลฟ์แต่ยามภาษายามภาษานี่ยามสัมภาษานี่สัมมันนั่นแฮมีนักการยให้ขนาวนารีเสความสุขอาเตนนุยตุลบไอ้เบรตลับไอ้เบราอดูมาจูเด็กการีมิมตาให้เตนักขนาวตัวยามทดมันเลสอนเลอดูนั่นไหลนาปะอันนี้อดูน่ะอดูไอ้เงี้ยสิยามหนุ่มไงเฮ ya nung hai นุ่งไงบัดนี้อิสระจึงนะหังตระสุกก็งาซีเจอะคุยกี่ไลซังไฮเบอร์เว็บซีรีส์รีลิสต์เอาไว้ลากปันเนี่ยปะไอ้สุดยอดรินี้เอกตัวรินี้อะตัวก็เฮ้ยมาเที่ยวคราบดีซีซันตุกี้ไว้นะทำกันเรื่องก็อะได้แต่คุยนะฟิล์มจียาดับก็ไอ้ขนาวนุ่งไอ้ดับก็มาทำกันไอ้เล็บแกไอ้สมมาอาร์ตแกดูบุตรว่าที่อันนั้นไม่เด็ดเลยด่าอิสระนุปีลันเซียนปีสิงเลมปีไอ้กิสาตรีนี่ก็ไอ้กเมนต์สกอเลสเลคเชอร์โอ้ยเลยจะบันเนี่ยก็มวยนะมาสมัยตอนนั้นฟิล์มทอมินาเซียตัวอาหารมันได้ยามยาดมเด็กขนาดยาเดียนะอะไรดีมวยกินมาทว่ายาวบ้ามวยตัวจะนิ่งแบบเสียวอูแต่กินที่เนี่ยเย่มากี่มันเอาคนน่ะนิ่งแบบคนน่ะจะดีบ้าไอ้ยาวเกนะไอ้กี่เสดุเลยแต่ว่านุ่มพอไอ้มวยก็เละก็เลยมินไหนโฮลตัวก็เลยมินไหนอาราพมาพัมตัวมวยกี่บุตรกี่น้ำพัมกักไฟสิบปนักขยามอะดูมวยกี่คนแบบไม่ยามตัวมาทว่ายาวจะแบบไม่ยามตัวอูแบบเนี่ยไอ้ยามนุ่งสิมาทั้งเด็กสู้เห็นนะไอ้นั่นสู้หายมวยตาอุทวรกันเนี่ยนะสู้ขาลีทับกเสียเล็บป่วยอะดูมวยเนี่ยตัวริงไงไอ้สู้มวยกี่มาตุ้งอินบาระมามังท่าบาระไอ้อะดูกับไฟสิไงอีตัวอินมุลลีเนี่ยงั้นสิยาวเตี้ยสิจันทุเดียาวรึกันเอฟก็ไอ้อันด้วยมาลักตะกับปะกะงั้นใส่กี่ไล่ช่างนัดที่ไรบ้าอันโตฮันูรก็ทักนี่ก็ไล่รำบัดที่รักบ้าอะดูกินทำแบบดูกักไฟงะกักไฟสิตะบัมเตี้ยเอาเดีย
ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯄꯦꯟꯗꯕꯗꯨ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯄꯦꯟꯗꯦ ꯈꯅꯥꯎꯁꯤꯅ ꯄꯦꯜꯂꯝꯃꯗꯤ ꯑꯩ ꯑꯦꯛꯇꯤꯡꯗꯒꯤ ꯗꯥꯏꯂꯣꯛꯇꯒꯤ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯁꯪ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯥꯔꯠꯄꯨ ꯁꯧꯒꯠꯄꯤꯌꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯍꯟꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯣꯟ ꯌꯥꯗ ꯌꯥꯗ ꯍꯟꯅꯨꯔꯕꯤ ꯑꯩ ꯆꯣꯡꯊꯣꯔꯛꯏꯁꯤꯅꯤ ꯑꯥꯔꯠꯁꯦ ꯄꯨꯈꯠꯁꯤ ꯐꯤꯂꯝ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯍꯣꯏ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯈꯅꯥꯎꯁꯨ ꯑꯩ ꯐꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯍꯦꯟꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯪ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯃꯨꯚꯤꯁꯤꯗꯀꯣ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯁꯦ ꯃꯤꯡ ꯑꯣꯏꯅ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯍꯜꯂꯛꯀꯦꯀꯣ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡ ꯖꯃꯥꯟ ꯊꯧꯆꯣꯝ ꯑꯩ ꯔꯤꯝꯁ ꯔꯣꯗꯇꯒꯤ ꯑꯩ ꯁꯤ ꯂꯩꯁꯪꯁꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯒꯤ ꯑꯩ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯣꯏꯖꯕꯅꯦ ꯑꯗꯨꯒ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯅ ꯑꯣꯏꯖꯕꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯦꯔꯣꯏꯟꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯃꯩ ꯆꯥꯛꯄꯩ ꯃꯇꯥꯡ ꯑꯃ ꯌꯥꯎꯈꯤꯗꯅ ꯑꯗꯨꯒꯤꯁꯦ ꯀꯩ ꯄꯣꯠꯅ ꯇꯧꯒꯦ ꯁꯤꯒꯤꯁꯦ ꯃꯦꯀꯞꯁꯦ ꯀꯩꯅꯣ ꯀꯇꯟ ꯂꯁꯤꯡꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒ ꯒ꯭ꯂꯨꯒꯗꯅ ꯁꯥꯕꯅꯦ ꯑꯇꯣꯞꯄ ꯑꯩꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯥꯏꯔꯁꯨ ꯈꯪꯉꯔꯣꯏꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯉꯁꯥꯏ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯎꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗꯒꯤ ꯌꯦꯡꯉꯒꯅꯦ ꯑꯗꯨꯝ ꯅꯣꯂꯦꯖ ꯑꯗꯨꯝ ꯇꯥꯟꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯥꯟꯖꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦꯅꯜꯅ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯦꯕꯀꯣ ꯍꯥꯟꯅ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯆꯥꯛꯇꯣꯏꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯟꯅ ꯑꯩꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯖꯕꯅꯤ ꯑꯗꯣ ꯖꯦꯃꯣꯟꯒꯤ ꯃꯦꯀꯞꯁꯦ ꯑꯗꯨꯝꯁꯨ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯑꯁꯦꯡꯕꯁꯨ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯃꯩ ꯆꯥꯛꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯊꯦꯡꯅꯕ ꯑꯋꯥꯕꯒꯨꯝꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯐꯤꯂꯝ ꯅꯝꯕ ꯈꯛꯇꯪꯗ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯤꯇꯪ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯋꯥꯕꯁꯦ ꯌꯥꯝ ꯀꯟꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯆꯠꯄꯅꯤꯅ ꯋꯥꯕꯁꯦ ꯋꯥꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯇꯝꯕꯨ ꯑꯣꯏꯒꯦꯔꯥ ꯇꯟꯕ ꯃꯇꯥꯡ ꯌꯥꯎꯔꯛꯏꯗꯅ ꯇꯟꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯣꯛꯊꯣꯛꯄꯗꯤ ꯌꯥꯗꯕ ꯅꯪꯅꯗꯤ ꯆꯠꯇꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯈ꯭ꯋꯥꯏ ꯇꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯦꯀꯞ ꯆꯠꯄꯁꯦ ꯁꯤ ꯌꯥꯝ ꯇꯜꯂꯦ ꯑꯩꯗꯤ ꯍꯣꯏ ꯑꯋꯥꯕꯁꯦ ꯉꯟꯅ ꯀꯩꯅꯥ ꯃꯌꯥꯝ ꯂꯩꯇꯥꯔꯒꯗꯤ ꯅꯪꯅꯕ ꯆꯦꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯋꯥꯏꯑꯦ ꯑꯗꯨꯗ ꯈꯔ ꯍꯣꯏ ꯑꯗꯣ ꯖꯦꯃꯣꯟ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯐꯥꯎꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯂꯩꯁꯪ ꯍꯣꯔꯔ ꯃꯨꯚꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯝꯕꯅ ꯑꯣꯔꯤꯁ ꯑꯅꯝꯕ ꯅ꯭ꯌꯨ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯏꯟꯇ꯭ꯔꯣ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯇꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ ꯁꯃꯨꯁꯪ ꯁꯥꯟꯇꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯣ ꯂꯩꯁꯪꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯏꯍꯨꯜꯗ ꯑꯦꯛ ꯇꯧꯖꯈ꯭ꯔꯦ ꯏꯍꯨꯜ ꯁꯤꯖꯟ 2ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯍꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯦꯃꯁ ꯑꯣꯏꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯨꯝ ꯀꯨꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯦꯛꯇꯤꯡꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯦꯆꯔꯦꯜ ꯇꯥꯏꯌꯦꯕꯀꯣ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯟꯅ ꯑꯦꯀꯥꯗꯃꯤꯒꯨꯝꯕꯗꯒ ꯇꯝꯃꯛꯄ꯭ꯔꯣ ꯍꯣꯏ ꯑꯩ ꯑꯦꯀꯥꯗꯃꯤꯁ ꯇꯝꯖꯔꯛꯑꯦ ꯑꯩ ꯑꯣꯖꯥ ꯒꯦꯅꯟꯁ ꯕ꯭ꯌꯨꯇꯤ ꯗꯤꯖꯥꯏꯅꯤꯡ ꯑꯦꯀꯥꯗꯃꯤꯗ 7 ꯕꯦꯠꯁ ꯑꯣꯏꯅ ꯇꯝꯖꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯇꯤꯡꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯑꯣꯖꯥ ꯒꯦꯅꯟꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯗ ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯐꯪꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔ ꯃꯨꯚꯤ ꯅꯝꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯃꯨꯚꯤ ꯅꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯤꯕ ꯑꯗꯨꯝ ꯐꯥꯎꯕ ꯂꯩꯗꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯁꯦ ꯊꯦꯡꯅꯕ ꯌꯥꯎꯗꯦ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯛ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯅꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯁꯀꯤꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯐꯝꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯖꯒꯥꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯝꯕ ꯃꯇꯝꯗ ꯑꯗꯣ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯁꯀꯤꯅꯥꯁꯦ ꯑꯗꯨꯝ ꯄꯤꯕꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯌꯦꯠꯄꯗꯤ ꯄꯤꯕ ꯅꯠꯇꯕ ꯖꯁ ꯑꯩꯈꯣꯏꯗ ꯃꯥ ꯂꯩꯔꯤ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨꯗꯤ ꯈꯪꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯤ ꯀꯔꯝꯕ ꯃꯐꯝꯗꯒꯗꯤ ꯅꯝꯒꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯣꯜ ꯇꯧꯔꯒ ꯁꯟꯖꯦꯝꯕꯝꯗ ꯑꯌꯥꯝꯕ ꯅꯝꯃꯦ ꯄꯥꯁꯀꯤꯁꯦ ꯁꯟꯖꯦꯝꯕꯝꯁꯦ ꯑꯩꯈꯣꯏ ꯂꯝꯁꯥꯡꯂꯣꯝꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯅꯝꯃꯦ ꯁꯨꯃꯥꯏꯅ ꯅꯝꯃꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯃꯤꯁꯣꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯅꯒꯗꯣꯏꯁꯦ ꯑꯗꯨꯝ
masak khangna director hai tare ko da nauk chasana da nauk chasana ai question am ta khange ai si question jang da bya de kai nang char ke ai ngasi jang je iron ba chare do da nauk chagi mathangi project kai lege hauji se se tan ha police ta gi psycho na yaipu ba psycho that fight ta ma lai re that 19 da khangkok sangi sa aru February 14 da na loi nai drawari ahum je lai ri ado director am hoina ko ngasi gi sidi da nauk chana direction pi badi na te ba ko ado ngasi gi horror movie sida ai director am gi point of view da karamba matang yau haning ba mati yau haning da matang atmai na ga yau taseng na ga di lanchem de chanu pi ne ko ado sigi matang da khoi director moina haijaning ta ga di lanchem ba je lanchem bi sa han ba magi direction da hai tare si film sa han mane ba ado ahan ba da sigi level je yorok pani na ai gi oina di ka sukai de tam tam na tor tor ga dum upgrade la ka doi ne ba ko nungai ra kan da di lo sale film je adu bu ka sukai de ahan ba da smaina si yong na tor pangan ba smaina platform di am chakhat pangam ba ha je ai di ka sukai de dum hen na mai pal ka ning khale dum challenge mi da wi something bi biram wi sabu ma season 2 leiri ado i makha mai project mam leiri bani aduna hen na mai pa position hai na i mai kai de hai jage in khalak pa sing da su hen mai pa position hai na hai jage thank you da nauk cha wari wa tai ngak sana ba ke koi mi su bi ai ti yara mama lak tro mama la e chakre oh yara mama ra ba nam phajai ye ngasi je jingle mi ju phajagi ko as lai mi ba le ai ne makeup se sap mana bra makeup se ai gi na leo na inau pam le ipon pam le man to wi bane adu mai na mo kaino na tom na costume si di costume je khoi gi ina fizol hyper kaino mai bane ai khangdre ma ming do khudak ta ngak pas da mai to bane hoi ado chi gi sigi horror movie se china direction playback singer script and lyrics everything chi le oi producer so adu ko mai to ri no adu se sum aina pamjabagi ko adum wari su isana adum haidi sagachare smai toroga si pame dai aina culture pamjaba nu sijaba oi bani na ko culture rom da pusale ai gi oi ba kaino da habdi tradition me am se ko sum pukhatna ba yokhatna ba or aina haining ba mana ko habdi hojik matam da khoina college ki oi gera school ki oi gera me am se loi uba phange ba adum haidi film gumba kai gumba adum college tali ne du chatli ne du uba phange ba aduga khoi ki kaino dance tam jagoi tam mine haibagi khoi gi je sidi khoi ngasi ba udri hai tar ka ho adudi uye ba adugi maram sai nam tang puthok ningbagi kaino se dum phawai ba ngon hul je ko adu mai tor kan sida ine dudi shumai to ba ya ine khalaga du su tore adagi ri sai jina dum marak ta dum surjek pangkhalak ba ka dum haidi dudi simek se tor sin no mai na taw minare anga music sem ba ipa ga isna music semani aduga ine sai je adudi mek to si hapjale tor ka dum mai tor ga tawe sigi horror movie se true story based khato hai atu che da wari se kana na ga hai rakhi ge ba wari je kana na soingon hairak pa laite wari je kai dauge da khoi gi hojik lairi ba khoi gi matam sida hai tare ko khoi gi kitang abnormal oi ba mi je kitang khoi ga mi mana da ba mi je ta thi ta oina tau bi ba adagi di moina hek pam jaba pot se is nang na bu ka dau duino ga na ga hai ba leidana ko nang na du tor ka dau du ba ga na ga lakna bi ba sugum me am se dum aina u ba hai tare ko aina uzaba sida haibadi adum mak tawbadu di aingon da yam nungai jada ba do moi gi su thamoi am palini moi gi su haidi apam ba leiri ne du me am se aina amok tang di puthok ning ba hai tare kamaina haidi moi gi moi su akhoi dauna thamoi paline normal akhoi dauna kaino ma moi su yaujari ne haibase aina puthok ning ba adugi da mak ta haidi dum sidi normal ni dana ko akhoi su nang su dum uram gani haibadi dum khatang abnormal ba kitang lambi angaw bom chatla me hai tar ga su asibu kaina akhoi su hek isamak su tawba yaw haidi example mai yawi dana ko adu me am da na to hon janing da hai tare dum yo khatning ba moi gum ba se chap mana bane mioi ba nga ta ne ba ado nga sai gi horror gi lak pa timing sida kitang aina hangjani se nga sai question se true base ne hai se horror gi do adugi matang se adu su aseng ba kitang oi bra ba horror gi matang si dia seng ba oi de wari si dum making aina dum wari na sagat pa oi toine aduga aseng ba di oi de aseng oi de ado haidi youngest oi na sumaina to ba se singer muk so direction so script so
ꯑꯗꯒꯤ ꯃꯦꯟ ꯂꯤꯗꯁꯨ ꯂꯧꯔꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯍꯥꯏꯗꯤ ꯀꯣꯛꯇꯣ ꯀꯌꯥꯝ ꯊꯥꯗꯔꯝꯕꯗꯒꯤ ꯍꯣꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯄꯨꯔꯛꯄꯅꯤꯅꯀꯣ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯋꯥꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄꯥꯝꯖꯔꯕꯅꯤ나 ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯟꯊꯣꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯪꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯍꯣꯏ ꯈꯪꯁꯨ ꯈꯪꯕꯤꯀꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯏꯁꯧ ꯂꯥꯡꯕ ꯑꯃ ꯈꯤꯇꯪ ꯌꯥꯎꯕ ꯄꯣꯠꯁꯦꯀꯣ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯈꯤꯇꯪ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯃꯥꯏ ꯑꯣꯏꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯗ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯎꯕꯤꯗꯕ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯁꯥꯎꯗꯕ ꯃꯤꯟꯁ ꯃꯣꯏ ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦꯅꯀꯣ ꯍꯥꯏꯗꯤ ꯉꯝꯅꯕ ꯇꯤꯝꯗꯨꯒꯤ ꯑꯃ ꯗꯤꯔꯦꯛꯁꯟ ꯑꯃ ꯂꯣꯏ ꯇꯧꯔꯛꯏꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯉꯝꯅꯕ ꯇꯧꯔꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯌꯥꯎꯈꯤꯕ ꯈꯔ ꯉꯥꯛꯅꯕ ꯁꯤꯒꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯅꯤꯇꯤ ꯂꯩꯕ ꯍꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃ ꯃꯥꯅꯦ ꯂꯩꯒꯗꯕ ꯇꯥꯔꯒꯗꯤ ꯀꯥꯏꯗꯣꯏꯅꯦ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯄꯨꯂꯞ ꯑꯣꯏꯕꯅ ꯉꯁꯤꯒꯤ ꯐꯤꯜꯝꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯥꯅꯦ ꯑꯩꯈꯣꯏ ꯇꯤꯝ ꯄꯨꯂꯞ ꯃꯥꯟꯅꯔꯒꯀꯣ ꯍꯔꯥꯎ ꯍꯣꯠꯅꯃꯤꯟꯅꯔꯛꯄ ꯑꯗꯩꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯕ ꯑꯗꯩꯗꯤ ꯑꯦꯛ ꯐꯪꯉꯤ ꯐꯖꯅꯀꯣ ꯃꯁꯥꯒꯤ ꯑꯩꯅ ꯑꯗꯨ ꯌꯧꯗ꯭ꯔꯤꯒ ꯍꯥꯏꯕꯁꯦ ꯇꯧꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯔꯤꯂꯤꯁ ꯇꯧꯕ ꯐꯪꯉꯤꯅꯦ ꯑꯅꯧꯕ ꯉꯥꯛꯇꯁꯨ ꯑꯣꯏ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯃꯥꯏꯁꯨ ꯐꯖꯅ ꯄꯥꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯊꯤꯅ ꯍꯥꯏꯕꯤꯔꯝꯕ ꯃꯇꯝꯗꯅꯦ ꯁꯤꯒꯤ ꯋꯦꯕ ꯁꯦꯔꯤꯁꯇ ꯅꯝꯅ ꯑꯇꯣꯞꯄ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯩ ꯅꯝꯃꯦ ꯍꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯃꯇꯝꯁꯦ ꯑꯦꯗꯖꯁ ꯇꯧꯗꯣ ꯑꯗꯨꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩ ꯃꯔꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯣꯗꯤꯁꯟ ꯂꯧꯔ ꯃꯇꯨꯡꯗ ꯃꯣꯏ ꯁꯦꯂꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯁꯪꯁꯦ ꯍꯧꯔꯤꯅꯦꯕ ꯑꯗꯣ ꯍꯧꯔꯛꯄꯁꯤꯗ ꯃꯣꯏꯁꯦ ꯃꯤꯌꯥꯝꯗ ꯁꯛ ꯈꯪꯕ ꯑꯃꯗꯤ ꯆꯪꯉꯤꯗꯅ ꯃꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯁꯛ ꯇꯥꯛꯄ ꯑꯃꯗꯤ ꯆꯪꯉꯤꯗꯅ ꯑꯗꯨꯒꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯥꯡꯕ ꯃꯇꯝꯁꯦ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯁꯦ ꯅꯝꯁꯦ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯦꯕ ꯁꯦꯔꯤꯁ ꯂꯩꯁꯪꯁꯤꯗ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤꯃꯛ ꯊꯣꯜꯂꯒꯀꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗꯁꯨ ꯍꯦꯟꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯅꯝꯈꯤꯌꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈ꯭ꯔꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯌꯥꯝ ꯈꯪꯅꯈ꯭ꯔꯦ ꯑꯗꯨꯗ ꯍꯦꯟꯅ ꯈꯪꯅꯈ꯭ꯔꯦ ꯊꯧꯅꯥ ꯐꯕꯤꯅꯤ ꯏꯆꯦꯁꯦ ꯊꯦꯡꯛ ꯌꯨ ꯅꯝꯃꯤꯕꯁꯤꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯇꯧꯊꯣꯔꯛꯏꯁꯦ ꯄꯨꯔꯥ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏ ꯐꯤꯂꯝ ꯌꯦꯡꯉꯤꯀꯣ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯀꯤꯁꯨ ꯌꯥꯝ ꯀꯤ ꯈꯪꯉꯒ ꯑꯗꯩ ꯅꯣꯛꯄꯒ ꯄꯨꯂꯞ ꯄꯨꯜꯂꯦ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏꯀꯣ ꯁꯤꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯅ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯣ ꯅꯦꯛꯁꯀꯤ ꯁꯤꯖꯟ 2ꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯟ 2ꯁꯦ ꯑꯩꯁꯦ ꯖꯅꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯐꯦꯕꯋꯥꯔꯤꯗ ꯑꯩ ꯅꯝꯕꯗꯤ ꯍꯧꯔꯕ ꯅꯝꯕꯗꯤ ꯂꯣꯏꯔꯦ ꯑꯣꯜꯔꯦꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯆꯤꯠ ꯈꯔ ꯋꯥꯠꯄ ꯂꯩꯔꯤꯕꯀꯣ ꯑꯩꯅ ꯍꯥꯞꯆꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯔ नमगिनी अदुदुगा जनवरी नत्रगा फेब्रुवारी होंगरे वरी वता सानबिबगी तुंगी पुंसिदा सिदगी हेन माइ पापा अचो अचो मैम पुथोकपा ngam होय ओइ चारगे अमखना थागाचरी से देखो प्रिया अदो ममागी इचानुपा सिंगर ओइ हैप्पी रोहन जेंग दो आइगी चानुपा ने होय अदो सिगी हॉरर फिल्म सिदा को माने गासाई येंग्रे तना येंग बुतुम सिदा इचानुपा ना हाइदी इसे सकपगी येंग लाइनेबा अदो फिल्म सिदा गासाई मिने का लाउनबदो मनुंग सिदा अदो का हाइतारे हॉरर फिल्म से पार्टनर से तोंग रे को हाइ अदो तना स्टेज द करम अतोपा हाकुइना हान येंग म्याम सिदगी टॉप टॉप ने बकोइना येंग द कई पोगी येंग सा येंग मतम अस याम थिन नुंगाई सिना मैम दी टॉप टॉप न जुदुम नुंगाई फावे बको अदुगा मैम द जो दुम पी एमना तौगदौबा थौदांग दो अदु दुम उले हाइबने ताइजे फिल्म जिदा सीजन 1 जे कोइ हाइ चाकना सु लोइसन गरे सीजन 1 सिदा अदो याम थिन की अदुगी मते की याम थिन जु माले मगी कनो जु अदु माले हाइ तारे हाइ भाई तारे थैंक यू मिंग हाइबिरो आई मिंग से कइनो तोरके एंकर एंकर रोजे थेंगना बसिदि कइनो तोवे Topam Desti. I mean Bubbly. अदो
ꯐꯤꯂꯝꯁꯦ ꯀꯅꯥꯅ ꯏꯟꯚꯥꯏꯠ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯂꯨꯏ ꯉꯥꯏꯉꯝ ꯀꯥꯃꯩ ꯃꯥꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯆꯦꯂꯟ ꯆꯦꯟꯕꯤꯒꯁꯨ ꯍꯟꯗꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯧꯃꯤꯟꯅꯈꯤ ꯑꯗꯨꯗ ꯃꯥꯅꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯝꯃꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯤꯁꯇ꯭ꯔꯤꯛ ꯊꯦꯡꯅꯕꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯪꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯀꯔꯞꯁꯟ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯐꯤꯂꯝꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯗꯤ ꯃꯤꯛꯁꯆꯔꯅꯦ ꯄꯨꯔꯥ ꯏꯃꯣꯁꯟꯁꯦ ꯉꯥꯏꯍꯥꯛꯇꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯅꯣꯛꯍꯜꯂꯦ ꯉꯥꯏꯍꯥꯛꯇꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯀꯞꯍꯜꯂꯦ ꯉꯥꯏꯍꯥꯛꯇꯅ ꯑꯃꯨꯛ ꯄ꯭ꯂꯁ ꯊ꯭ꯔꯤꯂꯔ ꯑꯦꯟ ꯗꯦꯟ ꯍꯣꯔꯔ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯃꯈꯟꯁꯦ ꯃꯥꯏ ꯃꯍꯥꯎꯁꯦ ꯃꯈꯟ ꯃꯈꯟ ꯑꯣꯏꯍꯜꯂꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯇꯔꯒꯤ ꯃꯔꯝ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤ ꯇꯥꯏꯃꯤꯡ ꯑꯗꯒꯤꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯊ꯭ꯔꯤꯜ ꯇꯥꯏꯃꯤꯡꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯕꯣꯔꯤꯡ ꯁꯨꯝ ꯆꯨꯁꯜꯂꯛꯑꯦꯅꯀꯣ ꯀꯩꯅꯣ ꯊ꯭ꯔꯤꯜꯗ ꯑꯗꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯑꯗꯩ ꯑꯋꯥꯕꯩ ꯇꯥꯏꯃꯤꯡꯗꯣ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯅ ꯂꯩ ꯑꯗꯨꯅ ꯏꯟꯇꯔꯦꯁꯇꯤꯡ ꯌꯥꯝ ꯑꯣꯏ ꯑꯗꯨꯝ ꯌꯦꯡꯉꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯌꯧꯈꯤꯗꯣꯏꯅꯦ ꯁꯤꯟꯗꯣꯛꯍꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕ ꯔꯣꯃꯥꯟꯁ ꯑꯗꯦꯟ ꯍꯣꯔꯔ ꯂꯣꯏ ꯁꯨꯔꯕ ꯐꯤꯂꯝ ꯑꯃꯅꯦ ꯍꯥꯏꯅꯤꯡꯉꯦꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯤꯁꯣꯇꯤꯚꯤꯒ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯂꯣꯏ ꯐꯖꯩꯔ ꯇꯩꯁꯦ ꯑꯅꯧꯕ ꯑꯥꯔꯇꯤꯁꯅꯤꯀꯣ ꯑꯗꯨꯗꯨꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡꯅ ꯖꯨꯖꯨ ꯀꯔꯥꯝ ꯑꯗꯣ ꯑꯩ ꯂꯩꯐꯝꯁꯦ ꯈꯨꯔꯥꯏ ꯃꯣꯏꯔꯥꯡ ꯀꯝꯄꯨꯗꯒꯤꯅꯦ ꯅꯪꯒꯤ ꯑꯩꯒꯤꯅ ꯄꯥꯌꯜ ꯑꯩ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯦꯂꯟ ꯆꯦꯟꯕꯤꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯆꯦꯂꯟ ꯆꯦꯟꯕꯤꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅꯦ ꯑꯩꯗꯤ ꯅꯠꯇꯦ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯍꯥꯟꯕꯩꯁꯤꯅ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯁꯨ ꯊꯧꯔꯥꯅꯤꯒꯤ ꯑꯦꯒ꯭ꯌꯥꯝꯆꯥ ꯍꯥꯏꯅ ꯑꯃ ꯑꯗꯨꯗ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯒ ꯍꯣꯔꯔ ꯃꯨꯚꯤꯁꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯅꯦꯁꯨ ꯍꯥꯏꯔꯦ ꯑꯗꯣ ꯅꯣꯏꯗ ꯀꯤꯕꯒꯨꯝꯕ ꯐꯥꯎꯈꯤꯗꯕ꯭ꯔꯣ ꯀꯤꯕꯁꯦ ꯐꯥꯎꯋꯦꯕ ꯃꯥꯒꯤ ꯁꯨꯇꯤꯡ ꯆꯠꯄꯁꯦ ꯑꯍꯤꯡ ꯇꯥꯕ ꯄꯨꯡ 12 ꯍꯦꯟꯕ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯃꯤꯗꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯖꯒꯥ ꯑꯗꯩ ꯍꯣꯔꯔ ꯃꯨꯚꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯖꯒꯥ ꯆꯥꯅꯕ ꯊꯤꯕ ꯆꯠꯄꯗꯁꯨ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯦꯆꯦ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯆꯦꯆꯦ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯣꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯦꯡꯅꯗꯦ ꯑꯗꯣ ꯑꯀꯤꯕ ꯀꯩꯀꯥ ꯐꯥꯎꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯆꯦ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯆꯦ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯑꯗꯒꯤ ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯅ ꯀꯤꯗꯅꯕ ꯑꯗꯨꯝ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯌꯦ ꯑꯗꯨꯝꯕꯩꯗꯤ ꯀꯩꯝꯇ ꯂꯩꯈꯤꯗꯦ ꯀꯥ ꯍꯦꯟꯕꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯉꯍꯥꯟꯈꯩ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯑꯣꯏꯅ ꯍꯣꯜꯗ ꯌꯦꯡꯉꯀꯥꯟꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯒ ꯀꯩꯗꯨꯒ ꯀꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯈꯪꯕꯒꯤ ꯂꯥꯎꯔꯤꯅꯦꯕ ꯅꯣꯏ ꯅꯁꯥꯗꯤ ꯎꯔ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯁꯨ ꯅꯝꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤꯅꯦꯕ ꯅꯝꯃꯤꯉꯩ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯃꯇꯨꯡꯁꯤꯗ ꯀꯩ ꯐꯥꯎꯒꯦ ꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯀꯤꯌꯦ ꯑꯁꯦꯡꯕꯩꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯤꯕ꯭ꯔꯣ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯤꯌꯦ ꯍꯣꯏ ꯑꯗꯣ ꯅꯝꯃꯤꯀꯥꯟꯗꯗꯤ ꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯅꯣꯛꯄꯁꯨ ꯃꯌꯥꯝ ꯄꯨꯜꯂꯕꯅꯤꯅ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯤ ꯀꯌా ꯈꯪꯗꯦꯕꯀꯣ ꯍꯣꯏ ꯑꯍꯤꯡꯗ ꯅꯝꯕꯗꯕꯨꯗꯤ ꯑꯗꯨꯝ ꯀꯤꯕ ꯑꯗꯨꯝ ꯇꯨꯡꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯐꯤꯂꯝꯗ ꯁꯨꯃꯥꯏꯅ ꯌꯦꯡꯀꯥꯟꯗꯗꯤ ꯌꯥꯝ ꯀꯤꯕ ꯐꯥꯎꯋꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯊꯦꯡꯛ ꯌꯨ ꯑꯀꯥꯁ ꯋꯥꯔꯤ ꯁꯥꯟꯅ ꯅꯪ ꯂꯣꯏꯔꯕ ꯁꯪꯕ꯭ꯔꯥ ꯁꯥꯟꯅꯔꯝꯃꯣ ꯕꯔꯥ ꯄꯤꯔꯒꯦ ꯆꯠꯈ꯭ꯔꯣ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡ ꯔꯣꯍꯟ ꯌꯦꯡ ꯂꯩꯐꯝꯅ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎꯗꯩꯅꯦ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎ ꯑꯗꯣ ꯔꯣꯍꯟꯒꯤ ꯑꯣꯏꯅ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯂꯩꯁꯪ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯣꯏꯅ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯏꯁꯩꯁꯦ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯚꯤꯗꯤꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯝꯖꯒꯦꯅ ꯑꯃꯗꯤ ꯂꯩꯈ꯭ರೆ ꯊꯝꯖꯔꯒꯦ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯊꯝꯖꯒꯦꯗꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯄꯥꯔꯠ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯍꯥꯛꯀꯤ ꯀꯔꯝꯅ ꯐꯣꯡꯒꯅꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯊꯃꯣꯏꯗ ꯐꯣꯡꯗꯨꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯀꯔꯝꯅ ꯐꯣꯡꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅ ꯆꯟꯅ ꯌꯥꯔꯛꯐꯝ ꯑꯣꯏꯖꯒꯦ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯅꯥꯀꯥꯗ ꯄꯤꯕꯤꯌꯨ ꯑꯌꯥꯕ ꯏꯐꯝꯗ ꯅꯨꯡꯁꯤꯕꯤ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯅ ꯂꯩꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒ ꯀ꯭ꯔꯁ ꯁꯣꯡꯁꯦ ꯍꯥꯏꯗꯤ ꯂꯤꯔꯤꯛꯁꯁꯤ ꯀꯅꯥꯅ ꯑꯣꯏꯒꯦ ꯂꯤꯔꯤꯛꯁꯁꯦ ꯑꯩ ꯏꯅꯥꯎ ꯍꯧꯕꯝ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯃ꯭ꯌꯨꯖꯤꯛꯁꯨ ꯄꯥꯏ ꯑꯗꯒꯤ ꯀꯝꯄꯣꯁ ꯂꯤꯔꯤꯛꯁ ꯃꯥꯏ ꯉꯥꯛꯇꯅꯦ ꯑꯩꯅ ꯀ꯭ꯔꯁ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯌꯥꯏꯈꯣꯝꯕꯁꯦ ꯊꯦꯡꯛ ꯌꯨ ꯔꯣꯍꯟ ꯀꯣ ꯍꯥꯏꯗꯤ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯍꯦꯟꯅ ꯁꯛꯄ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯃꯤꯁ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯋꯥꯀꯝꯕꯝ ꯂꯨꯅꯤꯀꯥ ꯆꯅꯨ ꯑꯩ ꯂꯩꯐꯝꯅ ꯄꯨꯡꯗꯣꯡꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯣꯏ
ꯑꯗꯣ ꯍꯣꯔꯔ ꯃꯨꯚꯤꯁꯤꯗ ꯁꯤꯟꯁꯦ ꯀꯔꯝꯕ ꯍꯥꯏꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯑꯣꯏꯕꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯑꯩꯁꯦ ꯃꯥꯏꯕꯤ ꯁꯥꯕꯅꯦ ꯃꯥꯏꯕꯤ ꯁꯥꯕ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤ ꯑꯅꯤ ꯌꯥꯎꯕꯗꯨꯗ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯪꯈ꯭ꯔꯦꯀꯣ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯍꯣꯔꯔ ꯃꯨꯚꯤꯁꯤꯗ ꯍꯦꯟꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯂꯨꯕ ꯄꯣꯠꯅꯤꯗꯅ ꯃꯥꯏꯕꯤ ꯁꯥꯕꯒꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯐꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯅꯦꯕ ꯁꯥꯟꯅꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯉꯁꯥꯏ ꯐꯤꯂꯝꯁꯤꯗ ꯃꯥꯏꯕꯤ ꯁꯥꯔꯛꯄ ꯃꯇꯝꯁꯤꯗ ꯅꯉꯣꯟꯗ ꯀꯤꯕ ꯀꯥꯏꯗꯤ ꯐꯥꯎꯗꯕ ꯀꯩꯅꯣ ꯁꯨꯝ ꯅꯨꯡꯗꯥꯡ ꯊꯦꯡꯀꯥꯟꯗ ꯄꯨꯡ 11:30 ꯃꯈꯥꯏ ꯑꯗꯥꯏ ꯇꯧꯔꯛꯄꯅꯤꯅꯅꯦ ꯏꯁꯥꯗꯁꯨ ꯈꯤꯇꯪ ꯀꯤꯕꯕꯨꯗꯤ ꯄꯣꯛꯑꯦꯕ ꯑꯗꯣ ꯄꯣꯛꯇꯥꯔꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯊꯟꯗ ꯂꯩꯕ ꯅꯠꯇꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯑ ꯑꯗꯨꯝ ꯐꯥꯊꯔꯛꯑꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯆꯤꯆꯦ ꯍꯣꯏꯅ ꯇꯝꯕꯤꯕ ꯈꯣꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯥꯈꯤ ꯍꯥꯏꯗꯤ ꯃꯥꯏꯕꯤ ꯁꯥꯕꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯄꯣꯠꯇꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯎꯔꯦ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯗꯨꯝ ꯀꯨꯝꯕ ꯉꯝꯕ ꯑꯗꯨꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯅꯧꯕ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯣꯏꯔꯣ ꯍꯥꯏꯖꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯃꯤꯁ ꯑꯣꯇꯤꯕꯤꯒ ꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯡꯀꯨ ꯀꯩꯅꯣ ꯍꯣꯔꯔ ꯃꯨꯚꯤꯁꯤꯗ ꯀꯩ ꯑꯣꯏꯅ ꯔꯣꯜ ꯕꯦꯂꯦꯟ ꯑꯣꯏꯅ ꯁꯥꯕ ꯕꯦꯂꯦꯟ ꯑꯣꯏꯅ ꯉꯁꯥꯏꯒꯤꯗꯣ ꯁꯛꯁꯤ ꯂꯣꯏ ꯈꯦꯠꯅꯩ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯎꯔꯤꯕꯗꯨꯒ ꯍꯧꯖꯤꯛ ꯎꯕꯁꯤꯒ ꯂꯣꯏꯅ ꯈꯦꯠꯅꯩꯌꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯣꯔꯔ ꯃꯨꯚꯤꯒꯤꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯅꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯂꯣꯏ ꯍꯪꯉꯦꯀꯣ ꯑꯗꯨꯝ ꯀꯤꯕꯒꯨꯝꯕ ꯌꯥꯎꯗꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯍꯦꯔꯣꯅꯤꯗꯣ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯤꯕ ꯃ꯭ꯌꯨꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯀꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯃ ꯆꯤꯡꯂꯦꯝꯃꯤꯅꯒ ꯀꯩꯅꯣꯗ ꯀꯥ ꯃꯅꯨꯡꯗꯒ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏ ꯀꯩꯅꯣ ꯌꯥꯝ ꯀꯤꯕ ꯐꯥꯎꯋꯦ ꯑꯗꯨ ꯅꯝꯃꯤꯉꯩ ꯃꯇꯝꯗꯒ ꯍꯧꯖꯤꯛ ꯍꯣꯜꯗ ꯌꯦꯡꯉꯛꯄ ꯃꯇꯝꯁꯤꯒ ꯈꯦꯠꯅꯕ ꯍꯥꯏꯗꯤ ꯀꯤꯕꯁꯦ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯍꯣꯜꯗ ꯀꯥꯞꯄ ꯀꯥꯟꯁꯤꯗꯅ ꯍꯦꯜꯂꯦ ꯀꯤꯕ ꯑꯗꯩ ꯅꯝꯃꯤꯉꯩ ꯃꯇꯝꯗꯅꯦ ꯍꯣꯏ ꯅꯝꯃꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤꯉꯁꯥꯏꯒꯤ ꯁꯤꯖꯟ 1 ꯂꯣꯏꯔꯝꯗꯥꯏꯒꯤ ꯆꯦ ꯂꯟꯆꯦꯟꯕꯤꯒ ꯆꯤꯡꯅꯕꯗꯣ ꯑꯗꯨ ꯃꯨꯛꯅꯕꯗꯣ ꯑꯗꯨꯋꯥꯏ ꯀꯥꯟꯗꯨꯗꯁꯨ ꯆꯦ ꯂꯟꯆꯦꯟꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯁꯣꯟꯊꯔꯛꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯍꯩꯅꯗꯕ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯜꯂꯛꯑꯒꯁꯨ ꯃꯩ ꯑꯗꯨꯝ ꯑꯣꯛꯅꯩꯕꯀꯣ ꯑꯗꯨꯋꯥꯏꯗꯁꯨ ꯑꯗꯨꯝ ꯏꯁꯥꯗ ꯀꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯀꯤꯔꯁꯨ ꯀꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯂꯥꯏꯕꯨꯡꯗꯤ ꯅꯠꯇꯦ ꯃꯣꯏ ꯈꯔ ꯁꯣꯡꯉꯦꯕꯀꯣ ꯃꯣꯏꯅꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯕ ꯃꯐꯝꯅꯦꯗꯤ ꯍꯥꯏꯌꯦꯕ ꯈꯔ ꯇꯝꯅꯒꯟꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯣꯡꯕꯒꯤ ꯑꯗꯨꯒꯨꯝꯕꯅꯦ ꯍꯥꯏ ꯑꯗꯩ ꯂꯥꯏꯕꯨꯡ ꯃꯐꯝꯗ ꯅꯝꯕ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯀꯤꯕꯗꯤ ꯀꯤꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯆꯦ ꯍꯣꯏꯒ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯌꯥꯎꯕꯁꯤꯕꯨ ꯑꯩ ꯈꯟꯇꯣꯛꯑ ꯑꯗꯨꯝ ꯅꯝꯈ꯭ꯔꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯐꯤꯂꯝꯁꯦ ꯑꯗꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯀꯨꯝꯕ ꯉꯝꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯀꯣꯔꯕꯤꯗꯒꯤ ꯃꯤꯁ ꯊꯦꯡꯛ ꯌꯨ ꯑꯩꯖꯒꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯨꯝꯕꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯔꯕ ꯃꯃꯥꯅꯦꯕꯀꯣ ꯑꯗꯣ ꯐꯤꯂꯝꯁꯀꯤ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯎꯕꯅꯦꯕꯀꯣ ꯃꯃꯥꯁꯦ ꯏꯟꯇ꯭ꯔꯣ ꯑꯃꯨꯛꯇꯪ ꯂꯧꯁꯤꯀꯣ ꯃꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯣꯄꯣꯡꯉꯣꯕꯤ ꯁꯨꯃꯤꯇꯥ ꯀꯧꯏ ꯂꯩꯐꯝꯗꯤ ꯃꯥꯂꯣꯝ ꯇꯨꯂꯤꯌꯥꯏꯃ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯈ꯭ꯔꯦꯀꯣ ꯗ꯭ꯔꯃꯥꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯤꯂꯥꯗ ꯃꯌꯥꯝ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯉꯁꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯀꯣ ꯈꯣꯡꯗꯥꯔꯛꯏꯁꯦ ꯀꯌꯥꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯃꯁꯤ ꯐꯅ ꯌꯥꯝꯃꯦ ꯑꯩ ꯍꯥꯟꯅ ꯐꯤꯂꯝꯗ ꯌꯥꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯂꯤꯂꯥꯁꯤꯒ ꯐꯥꯡꯖꯟꯅꯔꯛꯄ ꯑꯗꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯂꯝ ꯁꯤꯗꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩ ꯂꯦꯞꯄꯩ ꯋꯥꯅꯤ ꯑꯩ ꯂꯤꯂꯥꯒꯤ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯦ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯁꯪꯗ꯭ꯔꯦꯕ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯖꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤꯗ ꯀꯌꯥ ꯈꯣꯡꯗꯥꯗꯔꯦ ꯑꯩꯁꯦ ꯑꯗꯨꯅ ꯂꯤꯂꯥ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯧꯈꯤꯕꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯀꯤꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯣꯏꯗꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯝꯕ ꯃꯇꯝꯗꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯍꯥꯏꯗꯤ ꯕꯨꯠꯀꯤ ꯁꯨꯃꯥꯏꯅ ꯅꯝꯕ ꯀꯥꯟꯗ ꯏꯁꯥꯗꯒ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯈꯤ ꯅꯝꯃꯤꯀꯥꯟꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯃꯥꯗꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯑꯗꯨꯃꯥꯏ ꯊꯦꯡꯅꯗꯦ ꯀꯤꯕꯗꯤ ꯅꯝꯃꯤꯀꯥꯟꯗ ꯀꯤꯕꯒꯗꯤ ꯌꯥꯎꯗꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯐꯖꯅꯁꯨ ꯃꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯑꯗꯨꯝ ꯐꯥꯎꯈꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯔꯣꯅꯤꯒꯤ ꯃꯃꯥꯁꯨ ꯁꯥꯔꯛꯏꯅꯤꯅꯀꯣ ꯍꯦꯔꯣꯅꯤꯒꯤ ꯃꯁꯛꯇꯣ ꯎꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯏꯁꯥꯁꯤꯗ ꯃꯤꯁꯦ ꯈꯤꯇꯪ ꯍꯪꯒꯣꯏꯒꯟꯕꯒ ꯂꯩꯗꯅ ꯀꯤꯒꯟꯕ ꯑꯗꯨꯕꯨꯗꯤ ꯐꯥꯎꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯗꯤ ꯔꯤꯌꯦꯂꯤꯇꯤ ꯑꯩꯉꯣꯟꯗ ꯑꯣꯏꯕꯗꯧꯅ ꯊꯣꯛꯄꯗꯧꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨ ꯑꯀꯤꯕꯗꯤ ꯄꯣꯛꯇꯦ ꯐꯤꯂꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤꯂꯝ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯃꯤꯡ ꯑꯩ ꯂꯛꯀꯤ ꯈꯥꯏꯗꯦꯝ ꯑꯩꯅ ꯊꯥꯖ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯕꯣꯏꯗꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯣꯏꯗꯔꯥ ꯑꯩꯈꯣꯏꯁꯤ ꯐꯤꯂꯝꯁꯤꯗ ꯃꯃꯥꯒꯤ ꯍꯦꯔꯣꯏꯅꯤ ꯃꯃꯥꯒꯤ ꯔꯣꯜ ꯂꯧꯔꯤꯁꯦ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕ ꯑꯗꯣ ꯃꯥꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯗꯣ ꯂꯥꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯏꯟꯚꯥꯏꯠ ꯐꯪꯕꯒ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯄꯥꯛꯅ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯀꯨꯏꯔꯦꯕ ꯑꯗꯣ ꯉꯁꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯑꯁꯦꯡꯕ ꯊꯣꯛꯄꯗꯧꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯖꯩ ꯑꯗꯒꯤ ꯃꯣꯏꯒꯤ
ꯁꯨꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯐꯖꯅ ꯃꯥꯒꯤ ꯚꯤꯖꯟ ꯐꯖꯅ ꯅꯝꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯤꯍꯟꯕ ꯑꯩꯈꯣꯏꯗ ꯍꯣꯔꯔ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯣ ꯉꯁꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯃꯃꯥꯡꯗ ꯅꯝꯈꯤꯕ ꯃꯌꯥꯝ ꯐꯕꯗꯤ ꯐꯖꯔꯒꯁꯨ ꯉꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯦꯡꯕ ꯃꯥꯟꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯍꯣꯔꯔ ꯃꯨꯚꯤ ꯑꯧ ꯃꯥꯅꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯑꯊꯤ ꯑꯣꯏꯅ ꯑꯊꯤ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕꯩ ꯃꯤꯡꯁꯦ ꯑꯊꯤ ꯀꯧꯕ꯭ꯔꯕ ꯑꯩ ꯃꯥꯂꯦꯝ ꯉꯥꯟꯕ ꯀꯧꯋꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯗꯣ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯦꯕ ꯐꯤल्मꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯄꯗꯗꯤ ꯑꯗꯣ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯝꯇꯪ ꯇꯧꯊꯣꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ ꯀꯧꯋꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗꯒꯤꯅꯦ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯥꯏꯕꯁꯦ ꯄꯥꯡ ꯀꯧꯅꯈꯤꯗ꯭ꯔꯦ ꯑꯊꯤ ꯇꯥ ꯑꯊꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯏꯌꯥꯝꯕ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯇꯥ ꯑꯊꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯊꯤ ꯀꯧꯔꯤꯕꯩ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣꯕ ꯑꯊꯤ ꯀꯧꯔꯤꯕꯩ ꯃꯔꯝꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯂꯩꯁꯪꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁꯇ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯊꯤ ꯀꯧꯋꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯝꯅ ꯏꯟꯇ꯭ꯔꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯣꯔꯠ ꯃꯇꯦꯛ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯊꯥꯗꯣꯛꯑꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯅ ꯑꯗꯨꯒꯤ ꯋꯦꯕ ꯁꯤꯔꯤꯁꯇꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯇꯥ ꯑꯊꯤ ꯁꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯇꯥ ꯑꯊꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯀꯅꯥꯝ ꯀꯧꯕꯤꯗ꯭ꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯅꯥꯝꯇ ꯈꯪꯅꯗꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯅꯝꯅ ꯍꯧꯖꯤꯛꯀꯤ ꯏꯟꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯊꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯥꯏꯗꯤ ꯅꯧꯅ ꯈꯣꯡꯗꯥꯔꯛꯄꯅꯤ나 ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯔꯛꯇ ꯏꯟꯇ꯭रोꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯃꯨꯚꯤꯒꯤ ꯑꯃꯨꯛ ꯅꯝꯕꯁꯤꯗ ꯇꯥꯏꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯗꯖꯁ ꯇꯧꯒꯤꯒꯦꯕ ꯑꯦꯗꯖꯁ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯅꯝꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯑꯦꯗꯖꯁꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯀꯨꯝꯕ ꯅꯝꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯕ꯭ꯔꯦꯛꯇꯣ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯪꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯀꯥꯟꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯨꯝꯕ ꯄꯣꯊꯥꯔꯤꯀꯥꯟꯗ ꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯀꯤꯁꯦ ꯑꯃꯨꯛ ꯅꯝꯃꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒ ꯀꯨꯃꯤꯟꯅꯒꯗꯧꯔꯤꯕ ꯆꯦꯆꯦ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯒ ꯁꯨꯝ ꯑꯩꯅ ꯑꯍꯥꯟꯕ ꯀꯨꯃꯤꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯇꯤꯡ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏꯌꯦꯕ ꯑꯗꯨ ꯆꯦꯆꯦꯅ ꯀꯃꯥꯏꯅ ꯈꯧꯇꯛ ꯆꯥꯍꯟꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯆꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝꯏꯗꯤꯠ ꯇꯧꯖꯔꯁꯨ ꯌꯥꯕ ꯑꯩꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯉꯥꯡꯉꯁꯨ ꯌꯥꯕ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯆꯦꯒ ꯑꯩꯒ ꯇꯧꯕꯁꯦ ꯑꯌꯥꯝꯕꯗ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯗꯨꯒ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯃꯆꯥ ꯏꯟꯇ꯭ꯔꯣꯒꯨꯝꯕ ꯃꯆꯥ ꯅꯝꯕ ꯁꯥꯟꯅꯈꯤꯕꯗꯩꯗꯤ ꯆꯦꯆꯦꯒ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯩꯅꯒ ꯆꯦꯂꯟ ꯆꯦꯟꯕꯤ ꯑꯩ ꯑꯣꯖꯥꯅꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯅꯒ ꯐꯠꯀ ꯈꯨꯝꯃꯛꯄ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯏꯗꯦꯕꯀꯣ ꯉꯥꯛꯇꯨꯒꯤ ꯇꯛ ꯄ꯭ꯔꯖꯦꯟꯁ ꯑꯟꯁꯀ꯭ꯔꯤꯞ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯕꯅꯤꯅ ꯑꯗꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯂꯩꯁꯪ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟda ꯀꯤꯕꯗꯣ ꯍꯥꯏꯕꯗꯤ ꯐꯥꯎꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯂꯩꯁꯪꯗꯤ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯞꯇꯦꯗ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯁꯪꯗꯤ ꯁ꯭ꯀ꯭ꯔꯤꯞꯇꯦꯗꯅꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯊꯤꯒ ꯊꯦꯡꯅꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯁꯪꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯟꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯃꯤꯁꯤꯅ ꯑꯊꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯈꯣꯡꯗꯥꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯊꯤꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯍꯥꯏꯗꯤ ꯅꯧꯅ ꯐꯥꯎꯒꯠꯂꯛꯏꯕ ꯀꯣꯃꯦꯗꯤꯌꯟꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯈꯪꯅꯔꯕ ꯅꯪꯅ ꯈꯤꯇꯪ ꯉꯥꯡꯊꯣꯔꯛꯄꯁꯦ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯦꯕ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯉꯥꯡꯊꯣꯔꯛꯄꯗ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯁꯦ ꯅꯪ ꯅꯁꯛꯁꯤꯁꯨ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯗꯣ ꯋꯥꯁꯨ ꯉꯥꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯏꯃꯥꯟꯅꯕꯅ ꯍꯩꯖꯜ ꯄꯛꯇꯦ ꯆꯝꯅ ꯁꯛꯇꯨꯒ ꯊꯥꯖꯕꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯊꯤꯒꯤ ꯑꯗꯨꯒꯤ ꯔꯣꯜꯗꯨ ꯑꯗꯨꯝ ꯎ ꯂꯩꯈ꯭ꯔꯦꯕ ꯑꯗ ꯑꯩꯒꯤ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯃꯤꯅ ꯊꯥꯖꯕꯤꯗꯕꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯪꯅ ꯁꯥꯎꯅ ꯉꯥꯡꯉꯁꯨ ꯃꯤ ꯑꯗꯨꯝ ꯐꯥꯒꯤ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯏꯃꯥꯟꯅꯕꯈꯩꯅ ꯁꯦꯔꯤꯌꯁ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅꯗꯤ ꯆꯨꯝꯅ ꯉꯥꯡꯖꯕ ꯑꯗ ꯃꯣꯏꯅ ꯑꯃꯨꯛ ꯀꯣꯃꯦꯗꯤ ꯃꯥꯔꯛꯇ ꯃꯣꯏꯁꯨ ꯁꯥꯎꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯁꯨ ꯀꯣꯃꯦꯗꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯄꯒꯨꯝꯕ ꯃꯣꯏꯅ ꯑꯗꯒꯤ ꯑꯩꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯀꯣꯃꯦꯗꯤ ꯑꯣꯟꯊꯣꯔꯛꯄ ꯑꯩꯅ ꯀꯣꯃꯦꯗꯤ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯍꯦꯛ ꯁꯥꯎꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟꯁꯦ ꯑꯊꯤꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯌꯦ ꯈꯪꯉꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯌꯦꯡꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯦꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯃꯦꯗꯤ ꯃꯆꯥ ꯑꯝꯇꯪ ꯇꯧꯊꯣꯛꯑꯣ ꯀꯣꯃꯦꯗꯤ ꯃꯆꯥ ꯑꯝꯇꯪ ꯃꯤ ꯅꯣꯛꯍꯟꯕ ꯌꯥꯕ ꯍꯧꯖꯤꯛꯇꯤ ꯁꯩꯇ ꯖꯨꯒ ꯍꯥꯏꯕꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯂꯤ ꯖꯨꯒ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯟꯅꯕ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯃꯨꯕꯁꯤ ꯌꯨꯝꯊꯪꯅꯕ ꯑꯃꯨꯕ ꯂꯩꯕꯥꯎꯗ ꯇꯥꯟꯊꯣꯛꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯗꯤ ꯀꯩꯝ ꯀꯥꯟꯗꯦꯕ ꯍꯥꯏꯗꯤ ꯁꯤ ꯑꯁꯊꯥ ꯋꯥꯏꯒꯦꯒ ꯍꯥꯏꯔꯛꯀꯨꯝꯕ ꯊꯨꯝ ꯋꯥꯏꯒꯦꯒ ꯍꯥꯏꯕꯒꯨꯝꯕ ꯃꯣꯏꯅ ꯋꯥꯏꯕꯗ ꯑꯩꯈꯣꯏꯗ ꯇꯣꯡꯖꯒꯗꯕ ꯄꯣꯝꯅ ꯋꯥꯏꯗꯦ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯖꯁ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯑꯒ ꯑꯩ ꯀꯂꯤ ꯖꯨꯒ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯕꯁꯤ ꯀꯂꯤ ꯖꯨꯒ ꯁꯛ ꯐꯖꯕꯁꯤꯁꯨ ꯋꯥꯏꯑꯦꯕ ꯏꯔꯥꯟ ꯑꯣꯏꯔꯤꯗꯨꯅ ꯄꯥꯞ ꯄꯨꯔꯤꯗꯨꯅ ꯑꯗꯣ ꯑꯊꯤꯁꯦ ꯁꯛ ꯐꯖꯩꯅ ꯈꯟꯕ꯭ꯔꯣ ꯊꯤꯅ ꯈꯟꯖꯕ꯭ꯔꯣ ꯑꯩ ꯁꯛ ꯐꯖꯗꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯩ ꯁꯛ ꯐꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯒꯤ ꯏꯆꯦ ꯍꯥꯏꯕꯗꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯊꯤ ꯅꯪꯁꯦ ꯌꯦꯡꯕꯗ ꯅꯪ ꯁꯛ ꯁꯨꯡ ꯐꯖꯗꯦ
ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯁꯛ ꯐꯖꯗꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯤꯁꯦ ꯑꯗꯨꯝ ꯄꯨꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯩ ꯌꯥꯝ ꯁꯤꯃꯥ ꯀꯨꯝꯕꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯔꯣꯒꯨꯝꯕꯗꯤ ꯑꯩ ꯌꯥꯔꯣꯏ ꯈꯪꯖꯩꯕ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯃꯤ ꯍꯥꯞꯄꯦꯟꯒꯨꯝꯕꯅꯦꯕ ꯆꯥꯎ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯀꯣꯏ ꯀꯍꯧꯔꯒ ꯄꯨꯛꯀ ꯀꯪꯊꯣꯛ ꯂꯣꯏꯕ ꯐꯤꯕꯝꯅꯤ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯇꯤꯁꯦ ꯐꯖꯩꯌꯦꯅ ꯈꯜꯂꯦ ꯁꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯅꯤ ꯁꯛ ꯐꯖꯩ ꯈꯣꯠꯂꯦꯅ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯑꯩ ꯁꯛ ꯐꯖꯗꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯖꯩꯀꯣ ꯑꯗꯨꯝ ꯑꯩ ꯃꯤꯅ ꯁꯨꯝ ꯈꯪꯉꯦ Thank you. Thank you. ꯑꯩ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯑꯗꯨꯝ ꯃꯤꯅ ꯀꯧꯅꯗ꯭ꯔꯕꯅꯤ Thank you. Miso TVꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯑꯞꯗꯦꯠ ꯏꯄꯤꯁꯣꯗ 4 ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝ ꯄꯨꯈꯠꯆꯔꯛꯀꯦ ꯐꯤल्म ꯅꯨꯡꯉꯥꯏꯕ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ Miso TVꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ Miso TVꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ Miso TVꯒꯤ ꯀꯣꯆꯤꯡ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯨ ꯈꯟꯕꯤꯔꯀꯥꯟꯗ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯈꯤꯇꯪ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯒꯗꯧꯔꯤꯅꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ